Ahay nga nga ni maranda putoro. Tumlay mo na tumipil. चीफ गेस्ट का सैल्यूट की मेरी बात 1000 Ôi đây mấy tên lâm lâm chính là cuối năm bận sau bên chính mi được cuối năm bận ngọn mơ chỉ cho bơ lâm lâm ngasi bangsan laglaba pena haiba liraba maitai purba sigi music asi maning mai kai sudanung siraba nupa masa
ꯁꯤꯡꯒꯦꯁꯅ ꯃꯣꯏꯔꯥꯡꯗꯒꯤ ꯂꯩꯕꯤꯔꯛꯄ ꯑꯥꯔꯇꯤꯁꯁꯤꯡꯅ ꯂꯧ ꯂꯤꯡꯕꯗꯒꯤꯅ ꯂꯧ ꯁꯨꯕ ꯐꯥꯎꯕ ꯅꯥꯡꯒꯟꯗ ꯀꯣꯛꯇ ꯐꯧ ꯕꯣꯔꯥ ꯄꯨꯕꯒꯤ ꯁꯛꯇꯝ ꯎꯕ ꯂꯥꯏꯁꯤꯡ ꯁꯤꯡꯕꯤꯔꯤꯕ ꯁꯤꯡꯒꯦꯁꯅ ꯁꯦꯟ ꯊꯥꯗꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤ ꯂꯤꯔꯕ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯀꯌా ꯖꯒꯣꯏ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯔꯤ ꯉꯁꯤꯗꯤ ꯂꯧꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯊꯝꯕꯥꯛ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯂꯧ ꯁꯨꯕ ꯂꯣꯏꯅꯕ ꯀꯣꯠꯇ ꯐꯧ ꯍꯩꯖꯤꯟꯈ꯭ꯔꯕ ꯆꯍꯤ ꯑꯃ ꯆꯥꯕ ꯀꯣꯟꯅꯅꯕ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯟꯖꯥ ꯏꯄꯥ ꯏꯄꯜꯁꯤꯡꯅ ꯃꯥꯏꯊꯣꯡ ꯃꯣꯃꯣ ꯅꯣꯛꯂꯗꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯦ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯁꯨꯈꯤꯕ ꯐꯥꯏꯔꯦꯟ ꯊꯥꯗ ꯂꯧ ꯇꯥꯔꯒ ꯄꯣꯏꯅꯨ ꯊꯥ ꯐꯥꯎꯕ ꯂꯧ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯋꯥꯛꯆꯤꯡ ꯊꯥ ꯐꯥꯎꯕ ꯂꯧ ꯐꯧ ꯈꯥꯏꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯉꯥꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯔꯥꯎꯕ ꯊꯣꯏ ꯀꯥꯔꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯃꯍꯥꯕꯧꯁꯤꯡꯅ ꯏꯪꯂꯕꯁꯨ ꯏꯪꯅ ꯈꯨꯕꯥꯛ ꯈꯨꯕꯤꯗꯨꯅ ꯃꯩꯇꯩꯒꯤ ꯂꯤꯔꯕ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯄꯥꯡꯊꯣꯛꯄꯤꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤ ꯍꯩꯀ꯭ꯔꯨꯖꯝꯗꯒꯤ ꯂꯦꯡꯕꯤꯔꯛꯄꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯍꯧꯖꯤꯛ ꯃꯌꯥꯝꯕꯨ ꯎꯠꯄꯤꯔꯤꯕ ꯆꯀ꯭ꯔꯤ ꯑꯃꯁꯨꯡ ꯁꯨꯛ ꯁꯨꯝꯕꯜꯒꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯑꯁꯤ